Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Myanmar border makhata na khuthongnabada KNB 13 lekhidre khulai 13 su lawkhrei. Indo-Myanmar border paringi pillar number 87 ki Kamjong district ka tainaba Yangaupo khun manakta nahaldagi horaga ngarang numidang fawba Manipuri apunba lalulup singi lanmi singa Kuki National Army Burma amadi Indian Army gi apunba khutpu ni haina thajaba kangbuga akanba mawongda khuthoknabagi thodokta KNB gi maikaida Mioi 13 rom sikhibaga loinana khulai 13 Manipuri apunba lalulup singna phangkhre haidi khuthoknabagi thodok asi thokraba matung asi ayuksu Saigang region gi Tamu district ki manung chanba Kumunom village ki area da amuk hana nakal animakta akanba mawongda nongmai kapnakre haidi pauche asina phangba paugi matung inadi ngase ayupung 3:30 tarakpa matamdagi hauna nakal animakta nongmai kapnaki maduda Manipur gi apunba lalulup singi lanmi singna KNB gi lanmi 9 hatkibaga loinana khulai 9 su lawba ngamkhre haidi pau sina hai ngase ayupung 10 tarakpa fawbada maikai animakta matat oina nongmai kapnaki atopa paugi source amagi matung inadi ngarang numidang pung 3 rom tarakpa matamda Indo-Myanmar ngamkhai gi border pillar 85 amadi 87 gi marakta Indian Army amadi Kuki lalhauba sing changsilakpadagi hairiba mafam sing adusu Manipur gi apunba lalhulup singa nongmai kapnaki haidi nongmai kapnabagi thodok adu lepkhraba matung ngarang numidang pung 9 khara helakpa matamda Myanmar gi military junta gi maikaidagi khuthokna fam aduda air strike chatharaktuna bom kya thadaraki hairi hairiba thodok aduda su KNB amadi makhoina chaminariba lanmi kungi mathakta asiana yaukre hairi adumoinamak chap chaba paudi pauche asina phangba ngamdri uyokchingda Kuki terrorist na yungsilamba cross mark lauthokre Kuki terrorist na Imphal East district ki lamlai kendra gi Yangangpokpi police station gi manung chana thamna pokpi uyokching mathakta yungsilamba cross mark adu ngarang numidang waram lauthokre hairi pauche sina khunja singdagi phangba paugi matung inadi Kuki singna makoi gi lamni haina taknaba numit kharani gi mamangdagi cross mark adu yungsinbagi thabakta tharakibani masigi manungda khunja singi luchingba singna lamlai kendragi MLA case ibomchaga unaduna cross mark asi lauthok pinaba haijabadagi MLA na makhata na Manipur gi governor amadi chief minister na chingbada khanganbadagi cross mark asi ngarang security force singna lauthokibani hairi pau sina high cross mark yungsilamliba uyokchingi mathak ithak thangba saruk adu Kuki terrorist na khudum channaba honarambani hojiksu cross mark lauthokrabasu mafam aduda Kuki terrorist kharadi adumak laisinduna leiri loinana mafam aduda Maha regiment gi kangbusu leiduna ngak senbagi thabak tawriba maramna Kuki terrorist sing adu mafam adudagi takthokpinaba khunja singi maikaidagi Manipur lenga ki maikaida haijaragli panba yabadi uyokchingi sarukta Kuki terrorist na cross mark yungkhatuna makhoigi lamni haiba taktuna leire haiduna ngarang pauche sina mayek sengna iduna leibang miyamda khanganbasu leikrabani Kuki singse jomi na yam otpire India border lanjin gi bada Kuki dagi chin ole hai sine Burma dagi lanjalaklaga chin dagi Kuki kanglai papun ma kholau ge update dagi dakho charake hojik Burma da lan kana soknaba maramna kanagumba amata na ikhoigi lanmi gi mingchat thinaba aso apanasi ana yauri basigi maramda ming leifamna chingba amata social media da thagatanaba amadi hariba sing asi tawraklabadi chairak pigani nahan khuthoknaba numitu dagi hojik fawbada punna Kuki Kna bigi kuntra hatkre hari loinana machine gun yauna khulai punna kunga taruk phangkre hari Kuki leifam amadi asiba sokpa loina losilu photo video social media da Kuki army gi mingchat thinaba thadorokpa yaroi haina warning thokre kanglai papun ma kholau ge update dagi lokhochara ke ngasi su ekhoi gi yawloi PLA gi athoba singna yeknaba Kuki mapa loisan khre khulai mayam sisu lobang ngamkhre hauji KNB na drone bombing tawrakre pokhai badi pokhai hodre hari PLA amukso proxy army mapan amaga su mathakta yohon khre khulai mapa lawre NC stelenga amadi baralenga ki oiba maikai ahumgi oiba wari tha sigi kunthra da sanagadawri chahi kayagi mamangdagi chathaduna lagliba United Naga Council UNC state lenga amadi center lenga ki oiba maikai ahumgi oiba tripartite talk tha sigi kunthra gi ayuk pung 13 taba matamda Senapati district headquarter da pangtholagani hari hiramasigi matangda Baralenga ki Ministry of Home Affairs ki maikaida UNC gi president da iba cherol piraktuna invite tawrakre hari mifam adu mapung fana pangthoknaba UNC gi maikaida gidi thawrang tawba loikhibaga loinana mifam adu da UNC Ansam Naga Women's Organization amadi NPO gi mihut singsu saruk yanaba lemna kre center lenga ki maikaida gi Union Home Minister gi official oriba AK Misra su saruk yaraba yai hari